Akashbani Imphal Maibam Dwijamani Pau Pazari Ahanbada Maroiba Pau Tongan ba Thorang Sigi Makada Mukhyamantri Yumnam Khemsana Miyamda Lupa Koti Marbudra Mathoi Lag Humputarit Ki Senpham Ngasi Yenthokre Kamjong Zilla da ngasi lalobani singlabasingna thong ama amangata tholamle gari ama mai thadoklamle Manipur State Commission for Women gi chairperson Thumlip Teningpham Monsang hairi nupi singbu artificial intelligence amadi digital gi lamda ningthina khangan batangai phade Assam da isauna maram oraga miyai kunthra mathoi laikidre Raija asigi jila 13 ta hujik isaugi awaba mayoknari amasung Sangsad ki Sabha animaki mifam birodi sing na sarang na batuan batagi ngasisu nong bagi oy na yithokre Mukhyamantri Yumnam Khemsana tongan ba Thorang singi makhada lupa koti marbudra mathoi lag humputarit ke sanpham beneficiary sing de yenthokre Masigi manungda Manipur All Age Pension Scheme, Ima Nongthang Leima Yaipateng Bank Scheme, Chief Minister Widow Pension Scheme ki beneficiary singda kudong saba phangan kre. Imphal ki City Convention Center ngasi pangthokhiba Raija ki Social Welfare Vibhag ki makhada miyam de piriba Yaipathorang Scheme ki kudong saba sing yengthopagi thoramda Mukhyamantri Yumnam Khemsana hai Raija si da hauki basai ahum asida irang na maram oiduna sel thumgi lamda awaba kaya mayoknare. Miyam na hujik mayoknariba sel thumgi awaba si kharam makhaidi ko on bangamnanaba sarkar na tongan ba thorang kaya paikhatle Sri Khemsana hai ngasi beneficiary sing da yenthokliba sanpham asina miyam da kharam makhai kana bipi bangamlagani magna hai lamdam asida leiminariba mipum khuding mangna aikhoi Manipuri ni haina khanba ngambaga loina shanti purakna bahona minasi Saukhutpa lamdam ama ohen bahaibasida shanti amasung tangdu leita bahaibasi yamnamak tangai phade magna hai Sini mahi tamada pandapiwa mayam yenga kanda kharada ulsu puna bena sarkar sna Bharat ke Pradhan Mantri unada Finance Minister unada toan scheme singsi bitok pinaba haijaru bada always been yauna sayani palamba mayam se puna bitok pir awana taraba IDB sing ki scheme sing puna hangna hona bada 5 crore magrama thoi henba kaitori isi kitang ursu praja sing awa menagani toan ba kang singsi ekoi puna Manipuri ni ahina wakan khaminarkana tung oiba afaba Manipur ama seminasi Raija ki Social Welfare Vibhag na sinduna pangthokiba thoramatuda MLA sing Chief Secretary amadi Commissioner sing ba official sing saru yakhi Congress dolna ain leitaba leibak ohenna ba hona ba galoina ganatantra gi phajaba masak thiana ba honare haiba maral siratuna ngasi Mukhyamantri Yumnam Khemsan yauna Bharatiya Janata Party Manipur Pradesh ki makok thongba karyakarta singna Thambal Sanglenda wakal mifam sathakre wakal mifam aduda BJP gi MLA khara susaru yakhi Congress dolna ain leitaba leibak ohenna ba honari ba du khudak lepu irang thongna ba singanu haibani singba wai sing thaba play card kaya mifam aduda sizinakhi Ganatantra bu Rajniti ki oiba phajadaba thawong singna masak thianaba hondaroidabani haina wakal mifam aduda saru yakhiba Mukhyamantri Yumnam Khemsana phungdokhi magna hai Bharatiya Janata Party na Samvidhan ki sana kanglon sing ngakna chanaba amadi tangtu leita balibak ama ohenaba daita leiba Rajniti ki damak sapsana lepli Madugi mamangda Manipur Pradesh Congress Committee ne sintuna Imphal ki Congress Bhavan dagi Lok Bhavan tamna laktuna Raijapal da memorandum pisanki Memorandum madu Delhi da mahiroi singna sangsin khiba khongchangda police na utkhiba thawong amadi birodi lusingba Rahul Gandhi bu Delhi police na phajan khiba bu yaningda bu phungtokna pisin khibani khongjang duda Congress lusingba Okram Ibobi madi atai MLA sing yauna dol asigi maroi ba miyoi kaya saru yaduna Lok Bhavan tamna khongsada du laglaba matung Raijapal da wafam mari yawba memorandum madu pisin khibani Wafam sing adudi Kendra ki Shiksha Mantri Dharmendra Pradhan pham thadokhanba mahiroi sing ki punsi kanabagitamak sangsatta warep lauba kanglon sumna parikya sing pangthokna bu wafam khanaba madi Delhi da sangsen khiba mahiroi sing ki khongjang mari lelina police na FIR paleba sing handokpa haibani sing bu wafam sing asini paugi marak thanna atenba break ama
Marup Lomi Silinaw Sing, Adong Damak Ano Nungai Pausel Mapuduna Laxere. Low the Taba Mayor Sikpi Mana Conshin Bi Utongtin, Amadi Mahit Jupi, Luina Lenung Daleba, Minna Udabatil Makal Kayabasu, Amukta the Harpang Amatil Hadedani, Stemli Hedang Matal Humpunduna Shemba, Atopa Company, Amatan Putok Triba, Til Hadedani, Low Sangamama de Stemli Kaziamakak Saibana, Numit Nifu Mangani de Til Makal Kaya, the Gamapung Panangato Pangamle. Lomi Equimit Panglase, Sel Susang the Batil Makal Kayabasu, Mukta the Harpangamba, Stemli, Fangfam, Tauzal Egro Manipur, Sagolban Maino Lerak. Tabiriba Pawasi, Akas Bani, Imphal Dagini. Kamzong Zilla Tangasi, Lalobani Singnibasingna, Tuong Ama Amangata, Tolamle, Masung, Gari Ama, May Tatoklamle. Kamzong Poliski Pawnhai, Zilla Adugi Nambal, Turelki Matak Saba, Sahampung Bloka, Kamzong District Headquarters Ka, Pauna Halibat Hongadu, Ngasin Nongalam Taipung, Ani Makairum Tarak Padwaida, Bom Sezinaduna, Amangata Tolambani. Poliski Paunai, Lalobasing Aduna, Bolero Gari Amasung Ngasi Ayupung Nipan Makairum Tabada, May Tadoklamki. Adumainamag, Todokaduda Mi Amata, Asokapan Yahudre. Gari Adu, BSNL Gi 4G network install Toromtunda, Ukrulom the Halapagi Lambida, Lalobani Singnabasingna, Tong Adugi Manakta Kamakibani. Polisna singneba miyosing phanaba akan bathabak paikali adumainamag hausik phawbagi oina mipa mipungi pau leitri. Manipur State Commission for Women na National Commission for Women ka kusumnaduna Imphal gi DM College Teachers Education da nomagi oiba Yasoda AI haibasida miyam puna khangminabagi thoramama ngasi pangthokre. Thoramadu du saruk yaraduna Manipur State Commission for Women gi chairperson Thumlip Teningpham Monsang nai Manipur State Commission for Women na awaba tarabamadi hingsa mayok naribi nupi singki wakat thengnanaba maruiba platform ama oina thabak tawri. Nupi singi hak amadi makhoigi ain gi oiba phangpham thokpasing ningthina khanganaba tongan ba thorom kaya commission na leptana pangthoktuna lagli. Magnai Yasoda AI haiba thoromasi National Commission for Women na nupi singbu Artificial Intelligence samadi digital gi lamda ningthina khanganaba paikhat pa khongthang amani. Ngasi pangthokliba thoromasi Manipuri gi oina ahanbani. Ngasi ki thoromatuda Manipur State Commission for Women ki member SK Sophia, DIPR ki Additional Director W Phajatombi Devi, DM College Teachers Education ki Principal in Charge Dr. Anita Kangabam Saruyaki, Technical Session da akhang ahising da wangangki. Vidya Bharat Utsa Shiksha Sangstan Manipur Grana Prana Sandialgi Lambung Talaiba United College ki IQAC ka khusam natuna Academic Writing and Collaboration Activities haiba hiramda nongmagi oiba jati thaki workshop ama ngasi pangthokre. United College ki seminar hall da pangthokpa thoramaduda Kendra ki hanagi Raja Mantri Dr. R.K. Ranjanna athoiba mithung oikhi. Imphal East Jilla ki District Agriculture Office ki meeting makhada Modhu and Sanahanbi Memorial Trust Paurabina mafam adugi akoibada leiba lomi singda urea har yanthokre. Kunja singna sarkar gi loisang singda satuna har lobada khudong sada basing thengnaba du ko na bagidamak asiguma thorang asi paikhat pani hairi. Sandel Jilla ki Zapho Bazar da District Health Society Sandel na National Viral Hepatitis Control Program ki makhada nomagi oiba asa amasung anganwadi worker sing hepatitis B amasung C karamna thengnagani amasung ngakthokani habagi matangda thoromama ngasi pangthokre. Imphal ki hospital da layang dona leiriba Jelyangrong Pui Kanglup ki anabasing da igi mateng pangnabagi pantamda Helping Hands Jelyangrong Pui chapter na nongpok sanjanbamda leiba Brotherhood ka kusam naraga dan tobagi thormama Imphal gi Rims Blood Center ngasi pangthokre. Helping Hands Jelyarong Pui chapter gi convener Alan Puna Daimeina thatorak bacherol manhai singi jila singdagi Imphal da layang balakpa na basingda ward pegi khudong sa da bakaya thengdari ba to ko na bagi dama khongthang asi lokhalakpani. Manipur da hausi ori ba phibam asida singdagi lakpa na basingna ward pegi khudong sa da ba tholpa matamda imung manungi meyo singna Imphal tamna laktuna piba matamda thengdari ba khudong sa da bakaya atu yenglaga Jelyangrong Pui Kanglup ki tampak ta leiduna mai masing tamliba madi thabak toriba miyo singna piba gi thorang asi lokhalakpani. Bir Mangol College ho mongi Students Induction Program ma College asigi Gymnasium hall da ngasi pangthokre. Thoromadu da College asigi Principal
Dr. K. Brajakumar hai college asi matam kaya ki mamangdagi awaba kaya khangtuna lagle adubu ngasidi college asida tongan ba department taramapan hangdoktuna mairoi singda gyan losing ningthine piba ngamle mairoi singna nesadagi lapthokna leinaba oja guru masak khangna sanaba khanganki India Med Department Imphal Center na hairi Raija sigi jila pumnumakta ngasidagi hauraga tha asigi kuntaruk phawba akhak arau yauna nong suraba yai Assam da isau ga mari lenana miyoi kunthra mathoi lekhidre Raija sigi jila tara tarukta hujik isau gi awaba mayoknari sarkar gi pauna hai Raija sigi khungang sanipan humbudrani thoigi miyoi lak manga lising humpumari isau gi awaba mayoknari mai marong thabal lam hector lising kunmari hena ising thumjin khre Kamrup Metropolitan Jila singda ising isau asina miyoi lising mari hena awaba mayoknari Sarkar na mi kanba masung tengbangi polam sing pibi ki thabak sathari relief camp humudra mathoi hangtoktuna miyoi lak ame hena tengbang piri NDRF SDRF fire amasung emergency services kalwenana local administration na mi kanba masung mi thangdok ki thabak sathari Akashbani Imphal dagi pau tabiri Sangsad ki sabha animaki mifam birodi singna sarang na bathon badagi ngasi nongmagi oini ithokre Lok Sabha da mifam anirak hanna yaithok lurba matung nungthil pung anida mifam amung horakpada birodi sadasya singna need paper leak oibagi matang da kholau kayamarum lauba thek horakhi sarang na bamarakta sabana Trinamool Congress ki MP Kalyan Banerjee bu makhata ba lemhori ba mifam yahom danaba warep voice bota pass tawkhi Presiding Officer Krishna Prasad Peniti na hai Sri Kalyan Banerjee na nupi sadasya singda atamnana Taba nungaitaba wahay wata kaya murum sizinaduna wangangki wafam adu adaksha yaurakhi masi sangsad ki niti niyom thugaibani hainasu mahagna maral sikhi Madugi mamangda mifame hauropaga adaksha Om Birla na wahang pakhungi matam lakhona bahonaki adumoinamag birodi sadasya singna need paper leak oiba masung mairoi singi khongsangi matangda wafam kaya pukhalakhi adaksha Om Birla na mifam nithina sathaba yahanaba birodi sadasya singda appeal tawkhi Adumoinamag birodi sadasya singna makata na makhoi ki wafam sing pukhatuna sarang na bathonki maduna maram oiraga sabagi mifam numilyungba phabu yaithokhi numilyungda mifam amu horakpadasu birodi singna hanagi wafam sing amung hana pukhatuna sarang na bathonki Congress ki KC Venugopal amadi Samajwadi Party ki Akhilesh Yadav na mairoi singi khongjang adugi matangda pukhalakhi Raja Sabha dasu birodi sadasya singna sammanabu wafam da sarang na bathon badagi sabagi mifam hanjin yaithokhi Deputy Chairman Hari Bans na hai need paper leak oibagi wathok sabha de ningthina khananaba sarkar na honari masida birodi sadasya singna mateng pangbagi tangai phadaba lei Parliamentary Affairs Mantri Kiren Rijijun hai sabha da wathok asi ningthina khanagadabani adubu birodi sadasya singna makhoi ki oiba tongan wafam pukhalakpana maram oiduna khanaba yahandre Hanadi Congress na wathok asi sabha da ningthina khananaba pukhalambani haujikti Congress na madu khanahandana bahonare hainasu mahagna Congress bu maral sikhi Amaromda Kendra ki Shiksha Mantri Dharmendra Pradhan pham thadoknaba birodi lusingba Malik Arjun Kharge na dabi tawri mahak pham thadoktriba phawba wathok asi khannaroidabani haibu wafam pukhatkhi maduna maram oiraga sabha da charangnaba thokhi sabagi mifam nungthil pung ahum phawbu yaithokhi mifam amu horakpadasu makata na charangnaba thokpadagi ngasi nongmagi oina sabagi mifam yaithokhi haujik sanabagi pau Kshetrimayum Premchand dagi Sri Gopal Dev Kangkhutna Siduna Tara Suba Late Mangsha Tabam Ibuaima and Puinabati Memorial League Cum Knockout Kang Tournament Lisingani Kuntaruki Ngasi Sanakiba Mesta Gopal Dev Kangkhutna Wangoi Yutpo Panjul Taramari Tarada Maithiba Pikre Netherlands Samadi Belgium na Yumbu Oiduna Mathang Thagi Tara Mangadagi Kuntra Fawa Pangthokadaba FIHI Hockey World Cup Lisingani Kuntarukta Bharat ki team da Manipuri Sanglapam Nilekanta Sharmasu Saruk Yaragani Hockey Indiana Ngarang Bharat ki team Lautokpada Olympian Sanglapam Nilekanta Sharmasu Yarok Kivani Mahakpu Bharat ki team the Yarokpada Sanaroya Sigi Harupam Oiriba Posterior Hockey Academy Manipurna Nungaiba Fondorakli China Open Badminton da Bharat ki Sanaroi PV Sindhu Anisuba round Chankre PV Sindhu na Bharat ki Atopa Sanaroi Unnati Hudabu Maithiba Piduna Anisuba round Chankibani China ki Ordo City da Pangtukhiba Ahanba Asian Under 23 Athletics Championship Lisingani Kuntarukta Senjengi Takaman Phangkibi
Huidrom Bumesoribu Athletic Association of Manipur amadi Manipur running team na oktuna ikai khumnabagulona puning thorkre Dwijamani Aroibada Maroiba Pamuk Tongan ba Taurang Sangi Makata Mukhemantri Yumnam Khemsana Miyamda Lupa Koti Marbudra Mathoi Lag Humputaret ki senpham ngasi yentokre Kamjong Zilla da ngasi lalobani singnaba singna thongama amangata tholamle gari ama mai thadoklamle Manipur State Commission for Women ki chairperson Thumlip Telingpham Monsang Hairi Nupi Singbu Artificial Intelligence amadi Digital gi lamda ningthina khangan batangai phade Assam da isau na maram moiraga miyai kunthra mathoi lekhidre Raija sigi jila 13 ta hujik isau gi awapa mayok nari amasung sangsad ki saba anima ki mifam birodi singna sarang na bathon badagi ngasi su nongmagi wani ithokre Paulo Isare